Akisbani Imphal Nolini Devi na pau pajari ahan beda madu iba pau. Raja sida sabagi sang nongmagi hengalakli. Imphal East, Imphal West amasung Kagsing Jila singda sabagi sang Celsius degree kuntra manga yore. Lok Sabha Mikhal ki arobe tangkak naksilapag na Rajniti dol ki luchingba singna bot kombagi tabak kamting nakali. Amishung Gautam Buddha ki mapok numit Buddha Punima ngasi lebaki mapam kayada paksaw na pangtuk nari. Raja sida sabagi sang nongmagi hengalakli. Imphal East, Imphal West amasung Kagsing Jila singda sabagi sang Celsius degree kuntra manga yore. Surasanpur, Bishnupur amasung Tamenglongda sabagi sang Celsius degree kuntra henki. Noni Jila dangarang sabagi sang Celsius degree nifu yoki. Nungsagi misa asiga mari lainana National Program on Climate Change and Human Health NPCC ISIS na miyamda nungsagi misa asidagi tulukpaya balena singdagi ngagtuk naba section wathamlakli. Miyam na ising toy na thakpa matam gi haira saba nungsada thokpa matamda satin tupa tupi sizinaba amasung langjanggi pirol sizinanaba apil torakli. Amaramda nungsagi maisa asidagi tholakpaya balena sing hakkajaba kongkut pongkhatpa hakjang thindokpa wanthaba amasung heat stroke na jingba tholakpaya haina NPCC ISIS ki zerol asina makhatari. Lok Sabha Mikhal hi aroiba tangkak naksilapag loinana Rajniti dol ki luchingba singna bot kombagi thabak kamtheng nakale. Delhi ki oina lakliba thangja numita bot hadanarakani. Mirep singna apunba sitareta lamba thingnarakani. Ngarang Dwarkada BJP ki luchingba amasung Pradhan Mantri Narendra Modi na Delhi amada wangangki. Sri Modi na hai Bharat ki zakwat thorang ki damak BJP sarkar na khongpham chetna lepli. Sri Modi na Uttar Pradesh ki Basti amasung Sabarsti jila singda pangthokpa rally singda wangangki. Uttar Pradesh ki apun basi terahumdoida mirap singna lampa thingnari. Haryana dasu Mikhal gamari lainana bot khombagi thabak kamthengna kankatnarakli. Congress amasung BJP ki luchingba singna miyamgi bot phangnaba magi ngamjabi thakta hunari. Congress luchingba Rahul Gandhi na ngarang Mahendragarh Bhiwani kendra ki manung chana leiba Zarki Dadi da pangthokiba Mikhal ki rally amada wangangki. Mahakna Agnibir scheme ki matangda yaningdaba kaya phungdokhi. Lebaga sige atay raja singda su bot thadabagi numit naksilapag loinana bot khombagi thabak kamtheng nakale. Tabiriba pawasi Akisbani Imphal dakini. Gautam Buddha ki mapok numit Buddha Punima ngasi lebak asigi mapam kayata paksaw na pangthuknari. Numit asiga mari lainana Rashtrapati Draupadi Murmu amasung Uparashtrapati Jagdeep Dhankar na lebak asigi miyamda yaipa paujel pidakli. Rashtrapati Draupadi Murmu na bhaki paujel dahai Gautam Buddha na akhoi masel amasung jiba panbasingka nungsi sanana amadi hingsa leitana hingminanaba paujel pidame. Uparashtrapati Jagdeep Dhankar na mahaki paujel dahai Gautam Buddha na pugning hakjang phana leinaba lambi takpirami. Sri Dhankar na makata na hai Buddha ki ahimsa achumba khangba kanba haiba wakalon aduna miyambo nungsi sanana amadi hingsa leitana hingba punsi mahing amada lamjingbiri. Indian Cyber Crime Coordination Center na hari Khanongpuk lebak singda cyber crime thokpagi sang kahen wangkhalakli masi Bharat lomdasu sangsilakli. New Delhi tangarang pangthokiba paugi mipam amada center asiki CEO Rajesh Kumar na hai hairiba cyber crime sing ki case sing Cambodia, Myanmar amasung Laos na singba lebak sing asidagi thorokpani. Sri Rajesh na hai Internal Security ki Special Secretary amasung Home Affairs Mantralay yawba awang bathaki committee amasemle. Committee asina Khanongpuk thangbai Asia dagi thorakliba cyber crime ki thodok sing asi yangsinaba semsare. Defense Staff ki Chief General Anil Chauhan na hairi Bharata cyber crime dagi ngakthoknaba defense ki lamda ahinba miteng changbagi tangai fataba lakle. New Delhi tangarang pangthokiba exercise cyber suraksha lisingani kunmari haiba thorum amada mahakna hai cyber defense exercise sama thazaki kundagi kunmari phawba defense cyber agency na sinduna pangthokli masina cyber security ki organization ki cyber defense hena mapangal kankhathanbagi pandam thamli.
Counter terrorism hai behiram da Bharat amasung United Kingdom gi tara taruk suba joint working group ki mifam arang New Delhi da pangtokre. Tharumatu da Bharat ki mapan thoram mantralay da counter terrorism gi joint secretary oina laiba KD Dewan amasung United Kingdom gi counter terrorism network for Asia amasung Oceania gi makok Chris Dalton charuk yaki. Mifam da hujik thokliba counter terrorism gi casing asigi matang da kupna khanane naki. Lebak ani magna terrorism pu madu phangna mangkhana bagi damak kutsamna na thengna phadaba tangai phadaba wafam thamnakli Kolkata High Court na ngarang lising ani taragi matungda piki ba OBC certificate sing chatna raroi haina lokthokre Justice Tapo Berte Chakrabarti amsung Justice Rajkumari Mantana thokiba order amagi matung ina OBC certificate lakmaga hena satna khidre Hujik Jana Kidraba certificate as is Sizinatuna Sarkagi Tabak Tabayaroi. Code Asina Backward Class Welfare Commission da Lising Bajamapan Marputra Humdoigi Logi Matung Ina Amukana OBC Les Samduk Sadok Nabakangan Kre. May Department of Kerala da Kagagaluna na Kanbanong Surabaya Hana Loktukli. Kerala ki Patan Tita Misung Iduki Zila Singda Dead Alert Loktukli. Ngami Singna Kerala gi Samuda Kumpanda Nga Pavazatanaba Apil Todi. Masigumati Lena Health Department ki Directorate Set Control Room Hangdokre, Amadumda, Rajasthan da Kahina Sabagi Awapa Mayuknare, Masina, Rajasiki Miam da Kamting na Awapa Pire. Delhi Dangarang Sabagi Sang Celsius degree ni Fuhum da Yoki. May Department Makata Nahai, Rajasthan, Haryana, Gujarat, Amasung, Madhya Pradesh ki Mapong Kayata ngasi Kahina Charabayai. Ngasi Pongba Pause Singi Maruiba Pausingi Dama Hosek, Rajkumari, Mangalsana Lady, Mangalsana. Nolini Ngasi Pongnariba Pauche Singda Criminal Law Ahungi Mayokta Tharakpa PIL Supreme Court na reject Taukibagi Pau Amasung Uyal Mamang Chingda Leba Pakhang Bagi Laisang Thugairam Bagi Pau na Maruiba Pau Oina Phongna Ba Ure Manipur News da President Ayaba Pikraba Criminal Law Ahungi Mayokta Tharakpa PIL Supreme Court na reject Taukre Haiba Pau Asina Ahan headline Tauri Naharol gi thaudangda Sikmaizing da Imphal Turel gi ising khanghaudana pumtharakpadagi miyam wanare haiba paw asina ahanba headline tauri. Headline asigi makhada Ithai Beres thingjinbana maruoiba maramni athubada sengdoklagani haiba official gi wafamna color headline tawduna phongli. Siroi lili mangsilakle maram thigatli kombire hingathannaba thabak paikhatpa hore haiba Environment and Climate Change gi Director Dr. T. Prezakumar gi wafamna ahanba headline tauri. Pau asiga manana tongan mamong da headline tawduna Imphal Free Press, Poknapam, Sanga Express ki edition animak sana leibak amasung naharol gi tawdangi ahan balamay singda pongnari. Sana leibak da pukki lanting na bada may thirabi mimana u jara lising kaya lem na miyam da yenthokli haiba pau asina ahan ba headline tawri. Headline asigi mathakta Mahausagi kalkahenda na thamnaba chahi humputara surabi nupi amana chahi kun kathoktuna lakli haiba wafam asina color headline tawri. ST status demand ga mari lainana apunba kholaw lawkhre haiba paw asina Sangai Express English edition da ahan ba headline tawri. People's Chronicle da Uyal Chingda Saba Pakhang bagi laisang tugairam le haiba paw asina ahan ba headline tawri. Paw asimak tungan mamong da headline tawduna Naharol gi thaudang Ichel Express, Imphal Free Press, Sana Leibak, Sangai Express ki edition animal Poknapam Huyen Lan Paw amasung Imphal Free Press da maruiba paw oina phongnari. Sangai Express ki Manipuri edition da India dagi nongmay maru atay purambani haiba paw asina ahan ba headline tawri. Headline asigi mathakta Mizoram da Myanmar insurgent phagat kre makhaying silli haiba paw asina color headline tawduna phongli. Poknaphamda Manipur gi ina khulaba cultural heritage hena chawkhatnaba angamba mating panggani haiba governor gi wafamna ahan ba headline tawri. Paw asimak dowan mamong da headline tawduna Morning Bell da su ahan ba lamay da phongli. Huyen Lan Pauda Dhanamanjuri University ki Assistant Professor Khalaba Oza Maripu Humdoi da Pigadaba offer form sing uchi makhul da changkrabara haiba paw asna ahan ba headline tawri. Ganpyu Mail da Board of Secondary Education Manipur Bosem ki class team ki parikya phal mathang hapta da haidok payai haiba paw asina maruiba paw oina phongli. Paw asimak tongan mamong da headline tawduna Tamenglong Times da su maruiba paw oina phongli. Hills Hornbill Express da Child Safety and Human Trafficking haiba hiram da consultative workshop ama pangthokre haiba paw asina ahan ba headline tawri. Nolini Thakasari Mangalsana Arubida Maruiba paw amukhana Raja Sita Sabagi Sang Nongmagi Hangalakti Imphal East Imphal West amasung Kagjing Jila singda Sabagi Sang Celsius degree kuntra manga yore Lok Sabha Mikal ki arube tangkak nagsilapag loinana Rajniti dol gi luchingba singna board kombagi thabak kamtheng nakale amishung
Gautam Buddha ki mapok numit Buddha Punima ngasi lebaki mapong kayada pak chauna pangthuknari pauloi jare.